Kanglai News ki nungthilgi pawing biripa pumnamapu romai langbamna ikongno na kurumjari. Kuki Themnaba Meitei Ushin Oihanbdi SSUM Tha kunmatoi helaba lamdam sida hojik thokliba irang sida Kuki da ahenba misangchangba manba mawngda lagli hojisuk Kuki gi apamba thungnaba Manipur gi elected government chu caretaker government oihanlabra haibasi hangba yaba wahang oiragli. Kuki Themnaba Meitei Ushin Oihanbdi haina Socialist Student Union of Manipur gi General Secretary Tiam Bikas Luang gi CHERON amana fongdoragli. Political analysis tingi wakalon yenglakadi makhatana lamdam sida BJP gi leingak laikigani. Kuki na matam sanadagi Chief Minister sindoknaba demand tawduna lakiba adu honglakliba political gi phibam amadi Kuki leader kharana Chief Minister resign tawbada makoi gi demand tangkhai amadi fangle haina fongdokpasu thengnaraglabasida wahang kaya songthorakli. Honglakliba lamdam sigi political condition sida Manipur gi ngamkhai kanba ngamgadawri bra haibasichu asawa wahang amani. Manipur da mapung oina Meitei na tongan ba landfam ahum thengnari leiba kanaba landfam Chief Minister sinaba landfam amadi leingak thugainaba landfam ni. Lamdam segi hojik oiriba phibam asi yenglaga haukiba thokiba thokdo oikiba phibam ting yenglaga leiba ki fagadaba firep yenglaga asumba khongtang lokhalu hairi. Popi Yanthatkhre ni sawina sinaba polam sing fagatkre Security Force na kanglon kai na Tharamba popi pambi sing Yanthatkhre loina na nisawai na Tharamba polam sing puramba miyo ema fagatle. Manipur Police ki Police Control Room da thadorpa CHERON amada ngasi Kangpopi District ki New Kaitel Manbi Police Station na konba Khoripo amadi Sejang khun gi marakta leiba chingchang da kanglon kai na Tharamba popi pambi sing Security Force na Yanthattuna mangankhre hairi. Popi pambi sing adu lam ekar taruk rom da Tharamba ni haiba wafam Police Control Room gi CHERON asina makhatari. Amarom da nisawai na sinaba polam sing purambani haiba miyoy ama Security Force na pare hairi. Faraba miyoy adudi Thawal District ki Lilong Police na konba Lilong Turel Oihanbdi Hafizuddin Shahi Kuntramapan Mangondagi Kodin Phosphate and Triprolidine SDI syrup 100 ml thaba cup syrup kunjaret amadi masing yamlaba nisa oina sinaba tablet sing chupagale hairi. SD listagi anti-Kuki tribe LOUTHOKNABA thado body na governor da taksinkre. Indian Constitution gi schedule tribe listagi anti-Kuki tribe LOUTHOKNABA thado gi tongan ba lupsing na governor Ajay Kumar Vala da memorandum ama bisinduna taksinkre. Governor da fisinkiba memorandum aduda anti-Kuki tribe haiba and SD lista yauriba si Manipur gi integrity amadi amaga nungchi sanabada akaiba oibata natana leibaga sigi security da achauba singnabani haiba wafam thangki. Memorandum adu thadau in B Manipur thadau Student Association thadau Farm Council thadau Elders Association amasung thadau Human Right Advocacy gi lusingba singna punna sign tawbani. Panba yabadi Manipur government na haukiba sahi lisingani kulhumdoi gi February thada India government ki Ministry of Tribal Affairs da CHERON ama thaduna SD list dagi anti-Kuki tribe haibasi muthatkinaba wafam thangkibani. SD list da lisingamaga chamapan yangkai matoi dagi yangkai taruk fawba anti-Kuki tribe haina hana yaurambadagi muthatkhrabani haiba wafam thamladuna thadau lupsingna governor da pisinkiba memorandum aduda hai matam aduda Manipur da leiriba tongan ba tribe sing linguistic survey satharakpada sahi manga khagi oina Manipur da leiriba tribe sing bo any naga tribe any Kuki tribe amasung any lusai haina category ahum thokna saurangna khaidokibani. Kalambabu mafang khanglakaba numit humdrama pani sure GOC na mahaki imungda thabak pinaba soidana honaragani haina High Court da fongdokre. Mamang chahi lising ani kunmari gi November kunmanga gi ayuk pung mapalom tarakpada Assam gi Kasar District ki Gosaipur dagi laglaga Leitang khunau da leiduna leimakhong yangkai taret Mountain Division gi headquarter da MS Binod Construction na suba thabak ki supervisor oina leirakiba Laisrang Kalambabu apokpa leikhidraba L Kumardhanna masagi mathau pangthoknabagi damak asiki kem asida sangkhraba matung nungtildagi pau faunaba fangkidre hairakpaga loinana ngasi fawbada mahagi langla langjing fangba ngamlaktaba numit humrama pani suraklabasu yangkai taret Mountain Division gi GOC ki Meitei dagi di High Court na piba direction gi matung ina mahaki imungge miyoy amada thabak soidana pinanaba kanari haiba wafam phongdokre. Laisrang Kalambabu mafang khanglakidabagi mayokta mahaki pokminaba manau nupa Laisram Brajabansi na hai
Court of Manipur writ petition number 20 of 2024 file tawrakibani. Petition asida mahakna mayambagi langlalanjin atuba matamda thidopiduna tekta kaidana fanghanbinaba paukta court fibiyu haijarakibani. Iramda Manipurdagi update khara lakotsage. Prime Minister Narendra Modi ki numit nini ki US Congress ki mangoinana terror attack threat laklure. Call tawduna threat tawrakliba mioy adu wakhal mimanadraba mioy iramle haina Mumbai police na phongdorakli. Class tawringaida school boarding mai chaklakpadagi mipainarure. Lilong Hauraibi Makha Laikai da laiba Hauraibi Makha Laikai Madrasa da class tatharingaida school asigi boarding khanghaudana mai chaklakpadagi mahairoi amadi ojasing mipainakre hairi. Thawdok thokpamdagi fangba pauna hai ngasi ayu class hauraba matung pong 8:15 rom tarakbada thawdok asi thokibani mai chalakpa ubaga school gi head saramadi ojachingna kudakta Thawbalgi Deputy Commissioner Lilongi SDO Thawbalgi ZEO amadi official chingda paupi ki baga ikan kanadana fire service ki team laktuna mai mutat ki thawdok da school boarding asigi thongnau amadi mathak kubliba jingar khara chakpanatana ka hena amangata yahodre amadi asok apansu nanghodre hairi. Thawdok asi school asiga tainana laiba inkholdagi yumbu na fata haudi sing mai thabadagi wairakpa oigani thajanari. Thawdok thopamda Thawbal DC official singna masung Lilong police ki OC laktuna yengsinki hairi. Kanglaipak apunba kholaudagi update khara lakusage. Thongju Kendragi hanagi MLA oiramba Bijoy Koijangi mayumda masak khangdaba singna bom langsilamle hairi. Bom adu expert sing laktuna LOUTHOKNABA hairi.